Cycling for Peace in Manipur haiba thimda tha sigi taragani thoidagi hauraduna Bishnupur district ki Lamangdong kaithel masing yamlaba ima iben kayana flag off tauraduna lamthakiba peace cyclist social activist Malem Thongam gi peace solo ride expedition numit marini chanbada Chandel district yobaga district headquarter manung channa leiriba Jafo bazar da mahakna hek thunglabaga Hanangaidina leiramlaba mafam adugi bazar boat ki tongan ba furuki mioi singna mahaputaramna oki ngahak faminaraba matungda makhatana mafam aduda peace campaign chathanaba thorang tauringaida Chandel osina luchingba team amana mafam aduda peace campaign chathaba amadi khongjat aduga mari leinana district asigi manungda makhalamata activities sing pangthokpa yaroi haibada natana khongjat aduga mari leinana mafam aduda ahing hol tawduna leibasu yaroi Chandel district fauduna Chorchampurda changbasu yaroi haina akan bawafum kaya thamlakpa amadi pungkun mari fana mafam aduda leitanaba hairakpadagi ngahak nakal anigi marakta wari sanaraba matung yanaba purakpa ngamnadabadagi mahak amuk halaktuna palelda hol tawduna leiri hairi oiragli fibam sing asigi state Leingakki khujin thorang ngaktani haina Malem Thongamna su Leingakta maral sirakpaga loinana Chorchampur lansin bagi wafam ahongba leitri haina fongdorakti